अहानबदा हौजिक फाउगी मरोइबा पाउसिंगदा थांग ताबु मालेमगी मियामदा मसक ताकनबा होटनबदा लेंगाकना अहेनबा मित्येंग चंगलगनी हाइना चीफ मिनिस्टर एन बिरेन हाइख्रे अपुनबा सेनफम लुपा करोड़ 13 चंगना सागदौरिबा इम्फाल रेलवे प्रोजेक्ट कुमजा लिसिंगनी कुनिथोइद मपुंग फाना लोइसिननबा पांदम थमली अमदी लमदम मसिदा फंगलिबा ऑर्किड मखल सामगा रोमगी मनुंगदा मखल 15 दी मेडिकल वैल्यू लैबा मियोइबदा कानबा पीगदबा मसाकसिंग ओइरी खुरुमजरी टाइम्स ऑफ मणिपुर की नुंगथिल की पाउ मियंग ताबिरिबा सिंगबु विद्यापति मैंग लंबमना तराम नोकचरी हौजिक पाउ संदोकना पिजरी मणिपुर की मेहरोल दगी लेरकलबा इपा इपु सिंगना सालालदा सिजिनरखिबा लमदम असिगी अमतंगाइरबा मार्शल आर्ट फॉर्म अमु ओइरिबा थांग ताबु मालेम की फंबाक थक्ता पुखत्तुना मालेमदा सक ताकनबा होटनबगी तंगाई फदबा लई हाइना मणिपुर की चीफ मिनिस्टर एन बिरेन फोंगदोख्रे वाफम सिंग असि सेम सेक्रेटरीट लमदम असिदा लैरिबा तोंगान तोंगान लुप कयाना सरुक यादुना थांग ताबु चाखोटननबगी पांदमदा पांगथोखिबा खनैननबा मिफम अमदा हाइखिबनी मिफम अदुदा तोंगान तोंगान लुप की लुसिंग सिंगना थांग ताबु चाखोटननबा होटनबदा मथौ ताबा थांग तागी लोइसंग अमा साबिनबा वाफम यावना मथौ ताबा मसाकसिंग मरांग कायना थंबियु हाइखि चीफ मिनिस्टर न मखा तारादुना सरकार असिना लाकबदगी लमदम असिदा चिंग तमगी मरक्ता नुंगसी सानबा पुरक्तुना मियांग याइफबा थौरांग कया पाइखत्तुना लाकली लमदम असिगी पुवारिगा सागोनदुना लाकलबा मार्शल आर्ट फॉर्म अमा ओइरिबा थांगता असिबु चाखोट हननबा लैंगाक असिना मित्यंग थमली थांगता असिबु मालेमगी थाकता पुखत्नबा होटनबदा मथौ ताबसिंग येंगसिननबा कमिटी अमा सेमलगनी लोनना सीएम इंडिजिनस मार्शल आर्ट एनुअल मीट मेहरोल की थांगता सांगदमनबा हाइना कैलेंडर अमदसु हापलगनी हाइखि लेबिरिबा हाइरिबा सिकी सिंदम संगसिंग हाइदा मदु आइडेंटिफाई तोगा छात्र कया लेकिदोगी विथ नेम्स डिटेल्स जगह अवेलेबल होइबा सानबुं लेतबगी न कदाय सानबो सिंग मसिंग कया लेतबा हाइबन सिंगबदो कोइ मयाम तानम मिनरगा गवर्नमेंट न करि तोबा याबगे करी मतेंग पांगबा याबगे अदु येंगजेगेना दुगी कोबजोने इंडियन रेलवे अथॉरिटी के जनरल मैनेजर एन के प्रसाद अमदी चीफ एडमिनिस्ट्रेटिव ऑफिसर मोहनलाल लाक्टुना इम्फाल वेस्ट मालो मनिंग लेकाइदा लैबा इम्फाल रेलवे स्टेशन की कंस्ट्रक्शन साइट साबा हौनब यंगसिनख्रे पनबा याबदे इम्फाल रेलवे स्टेशन असि हौखिबा सही 2013 की मे 13 मतम अदुगी रूलिंग गवर्नमेंट ना उरेप उयुंग तमखिबनी ngасidi chahi ahum phajelaklaba phawba mamangi special contractor matik chadabana sem saba loisinba ngamdana leirakhi ngasidi nahonana anirak suba oina tender tawduna nahonana saba haugadawri jeribamdagi tupul fawba December 2010 saba loisingani amadi project asi 2013 da mapung fana saba loisingani hairiba Imphal railway project asigi apunba estimate cost asi lupa crore 13 ni tawbadabu haujik phawbagi oina Imphal more railway semnabagi thorang leirabasu thabak paikhat पदी हौद्री ngasi यंगसिन खोंगसत अदुगा GMNK प्रसादना सागदौरिबा इम्फाल रेलवे स्टेशन असिना मणिपुर मियामदा चाखत खोंथांगी अनौबा मंगाल पीबदा अचौबा मतेंग अमा ओइरगनी हाइखि लमदम मस्ता फंगलिबा ऑर्किड मखल सामगा रोमगी मनुंगदा मखल 15 दी मेडिसिनल वैल्यू लैबा मियोइबदा कानबा पीगदबा मचाक सिंग ओइरी आतांगबा मखल की ऑर्किड सिंग यावना मखल कया खोंगहाम पात्ता लैरिबा ऑर्किड प्रिजर्वेशन सेंटर दा पुना हिंगंदुना थमली हिरम असिदा टॉम टीवी की अखनबा पाउदम अमा महौसागी फजब कया लेबा स्टेट असिदा ऑर्किड मखल कया मरांग कायना फंगली मतंगी मतुंग इना उमंग वामंग कोकथोरकपा असिना अचौबा सैथेंग अमदी फीदबा नते फॉरेस्ट डिपार्टमेंट की फंगबा रिपोर्ट अमगी मतुंग इना हौजिक फावबदा स्टेट असिदा ऑर्किड मखल चौरांगना 500 की मथक्ता फंगी हाइरी
Masigi manungda Khongampatta leiba Orchid Preservation Center da hauzik fawbada orchid makhal 400 ki matakta hinganduna thamli. Hiram sigi matangda Orchid Range ki Range Forest Officer Thangsam Thoibaga Tom TV ga akanana unaba amada 1976 ta hangdokiba center asida lamdam sida fangba orchid makhal kaya thamli. Chaurangna lam hectare 50 rom park sauba mafam asida atofada fangdaba atangba makhal gi orchid singsu lairi haiki. Aina leijariba mafam asti Khongampatta leiba Orchid Preservation Center dani hairiba center asida Manipur gi tonga district singdagi fangba iramdam sagi yamna tangna fangba orchid sing hairiba center asida thamli. Amaromda center asida karamba orchid sing fangbage haibi matangda center asigi RO thoibana wafam kaya fongdoragli. Orchid se pamjarbugi wane ba akoi kaisu expert sunate tammuba sunate akoina forest ki training sarakpada akoi gi orchid ki matangna knowledge singan khangakte ba akoina angang moringai da uda satpal laini urei kain toroga akoi gi maitai gi lai haraubada adagi sajibugi seiraubada akoi gi khungum me leigumba adagi kwakleigumba katnaramidana ko lai haraubada adugi lei khara dudane ba akoina ahanbada khangise adu hujiti sum khangningbadagi philsida sum tarakpadagi ko akoigi yam nungai baibo atopa lamda orchid se magi leibham mai hawam se makhal mari leibo orchid gi damakta akoi dadi haili ba hawam mari mak hawpham mari mak to akoi Manipur da leiba Kwaklei angangba kwaklei higok khongum milai yerum lei samjire yauna atangba makhal gi orchid sing mafam masida leiri. Masida natna medicinal oiba orchid singi manungda melai leisna leinam chaubi samjire isu yauri haiki. akoigi Manipurensis Sinensis Manipurensis aina ko masi Manipur khatata phangi haeba ko aduna Manipur gi maming loroga thon baneba ko sisu atangba manungda singe adagi akoigi blue bandha aina maitei ronda hairaga koi kwaklei amu baido sisu magi kenoda atangba romda singe ko adagi ladies sleeper aina akoigi nupi gi khungup male na khungup lei na thole maitei ronda ko aduma leire adagi rinen thera aina akoigi kwaklei angangba sisu ngasai atangbo singdugi manungda challeba ko Center asida anouba orchid makhan singsu hapchinanaba honari chingi mafam sing loknung amadi mafam kayada fangliba orchid makhan sing asi mafam amatada punna hinganduna thamba haibasi yamna chauthokchiningai ni haiki hoigi iram sida phangiba orchid se lei phajagera thigera ko kuina satkera saloira masi preserve tawba haibasi akoigi nation sigi state sigi akoigi property ama akoina kanjabane na ina masi mayamda thamjani umangwamung kokthorkpa asina marang kaina fangliba orchid makhan sing mangkinanabagi achouba maram ama oirakani masidagi kannanaba punna wakhan taminaba changi tongan ba orchid makhan sing chaurangna chahungi mathakta leiriba asi haiba center asida yokhatuna thambada natana Manipur gi tongan ba mafam singdagi mioi kyana orchid makhan sing asisu yengba lakli orchid center asi hena masak thoknanaba ahen mamiyeng yengbagi tangai fadabasu leiri camera person Govin galoinana paudam jariba Nabukuma khagokpam Times of Manipur Khongampat World Bicycle Day ga mari lainana CAF and PD Minister Karam Siam nangasi mahaki quarter dagi office power cycle thoduna chatkre hiramasga mari lainana Minister Karam Siam na World Bicycle Day asi maruina sathok sasan gi charge hanthahanba lambi thong matik chana leitaba mafam singda mahai masing tamba parking gi awaba leitaba environmentally friendly oiba amadi cycle gi kanaba kaya asitungi Mirol da khangananabagi wakhalonda ngasigi World Bicycle Day gi thoram asi pangthokpani haiki haksangi oina haksang phaba aduga stress andanba aduga akui motive mood se nungai hanba aduga heart disease aduga diabetes na singba singsisu adi phanba adugi matakta mioiba khunaina chawkhalakpada yaurga lakpa cycle se thauduna akoi hena chawkhatpa adi mioiba samaj ama oiraknabu honabada akoi matung illaga matau tamaga
ꯑꯗꯤ ꯊꯕꯛꯁꯤꯡꯁꯦ ꯆꯠꯊꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩ ꯍꯧꯔꯛꯏꯕ ꯃꯔꯨꯑꯣꯏꯅ ꯅꯍꯥꯔꯣꯜꯁꯤꯡꯗ ꯃꯁꯤꯒꯤ ꯑꯄꯤꯜꯁꯤ ꯇꯧꯖꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯗꯩ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯖꯕꯅꯤ ꯊꯦꯡꯛ ꯌꯨ ꯍꯥꯟꯅ ꯀꯣꯏꯂꯥꯁ ꯊꯥꯔꯤꯕ ꯂꯝꯕꯤ ꯅꯧꯅ ꯁꯦꯝꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯆꯥꯛ ꯍꯩꯖꯤꯜꯂꯒ ꯃꯇꯝ ꯀꯨꯏꯅ ꯊꯝꯕꯗꯒꯤ ꯎꯐꯨꯜꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯝꯅꯥꯄꯣꯛꯄꯤ ꯇꯤꯗꯤꯝ ꯂꯝꯕꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯨꯔꯦ ꯇꯤꯗꯤꯝ ꯂꯝꯕꯤ ꯁꯦꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥ ꯀꯌꯥ ꯎꯐꯨꯜ ꯍꯧꯗꯨꯅ ꯂꯩꯕꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯈꯪꯍꯧꯗꯅ ꯍꯧꯅꯔꯨꯕ नायदना थोरक्तुना ngasi ayuk pung 7:30 ताबदगी अकन ममोंगदा लंबी थिंगबगी खोंजंग संगसिनखी अदुमोइनमक लंबी थिंगबगी खोंजंग मनुंगदा अना अयेक इसिंग पुबा अमदी महिरोइ सिंग पुबा गारी सिंगी ओइनदी कोमथोकनी अमरोमदा ngasi asi ibudau thangjingi lai haraubगी मुकना लमजेल लेबना लंबी थिंगबिगनु हाइदुना ibudau thangjing सेवा कमिटी की थौमी सिंग लाक्तुना लंबी थिंगलिबा मफमदा लाक्तुना मियामगा उनखी मियांग यानबा पुरकपदगी ngasi ओइना लंबी थिंगबगी खोंजंग हंदोखिबनी खोंजंग अदुदा सरुक याखिबा लैकाइदुगी पुखरमबम उमाबती देबीना उफुल हौबा हेमनबना खोइसाउनरबा मियामना लंबी थिंगबगी खोंजंग असि संगसिलखिबनी अदुबो इबुदौ थांजिंग हराउबगी मुकना लमजेल लेबना लंबी थिंगबगी खोंजंग असि हंदोकले हयेंग नोंग हेक nganbadagi लंबी सेमबा हौद्रि फावबा मतम कक्तना लंबी थिंगलगनी हाइखि ngasi tawriba banse sorokse matom kuire mi ama soputungi yanadana loigre anabagi yanare haire adu matumda losilage haire losinre ising chaibiro haire isingre nomoda ahumda haire company mi unaraga ahumda che amutangda saire adu na getta lairiba angang adagi ahan hat disen me amje ukun me amje na adum kanu tawsile na re loina yamana अदुदी ngasi gi खोइना थारिबा बन्जिजु मोरांगा लाइ थांजिंगी अचौबा लमजे मुना लई हाइबगी थाबने हयेंग नोंगालगा अमुका अमुक तौगने लंबी थिंगबदा याउखिबा लेकाइदुगी वाइखोम इबेमसा देबीना फोंदोरखिबदा लंबी सेम्बिट्री फावबा लाई लाक्लबसु सिद्री फावबा लंबी थिंगबगी खोंजंग संगसिनखिगनी हाइखि खलगा कोइ ngasi बादजे हंदोरे कइगुंबा हयेंगगी मतलब कतना कोइ बंदौरनी मरमदि कइनोदा सेम दुरोगी मनुंगदा मतलब कतना कोइना कनागुंबा लायोजु अमोजु लागाजु अखोइ छिरदो कोइ बलजे खोंजन हंतोकना कोइ बन मखा ताबा पाउ पिजद्रिंगिदा ब्रेक अमतंग लौजरी हेलो हेलो पाखोंग अमा चलके चलुने चही अमगी प्लान तौगे हारदी ओ फौ पाम्बी थाबियो ओके चही तरागी प्लान तौगे हारदी उ पाम्बी थाबियो चही चामगी प्लान दी इचाबु अफब स्कूल द महै तमहनबियो इ इचा काइना अफब स्कूल हाइदी लनाई कोचिंग तौबगी अवाब लेहंदबा स्कूल दुदा अदुम चांगनाइना कोचिंग तौहनबा मामा मपागा चा मनना वारक वातेमबिबा जिम एरोबिक डांस फुटबॉल थांगता ममांगदा 12 एग्जाम की टॉपर से पुथोखरबा ख्वाइदगी चौबा नानबा ख्वाइदगी फब स्कूल लास्ट पाखोंग करी स्कूल नो स्लोपलैंड पब्लिक स्कूल खोंजोम चुमबरा चुम्मे यम खंगिको यस ओनली स्लोपलैंड पब्लिक स्कूल खोंजोम Hey, Bima, exam pass to bugi haraugi di leitena unga phami du karigino. Pabo, tamoyaga school puna taminradi I like tamatoge. Noi tamoya ina punna tamina batalle haibro. Hai yai ma amta ngai ko. Kai haige bacho. Nangbu khoi ibem ga lairik punna tamina batan brane. Adui na tiye bacho. Ai de science stream pame. Aduga ai ichan to mina art stream. Aduga Manipur de science ka arts ka pulap tamina ba yaba afaba school amna tasu laite. अखोई इचन तोंबिना आइगा पुलप समिना निंदना तौरिने बचो हे करिगिनो ने हे नोय अदु वारी दुबा हा नोय अनि पुन्न तमिनब याबो स्कूल नि ने आइना थिबो चलुरि से फंगबो पाबों फंगे इम्फाल एयरपोर्ट मनाक्ता लेबा चंगांगै उसिकोंदने एडवांस स्कूल ऑफ आर्ट्स एंड साइंस हाइदना म लिंखलेदना हारिबि स्कूल से एमआईएल की सब्जेक्ट खुदिमक लोइना तंबा यारे थिंदोक थिंदिन वादना बिदमक्ता बेन सर्विस लई संडे खुदिंगी कोर्स ऑफ द ईयर ताकिबा एनसिबानंदना फुटबॉल सु ताकपि दौरिबनी अदुइसु मतक्ता था अहुम खुदिंगी फ्री मेडिकल चेकआउट Hey, nangbu agyam phaba school am phangaga nacha ani gi form loruk tri di karigino. तासो ओइसु अपम मिनति कै दोरगे से फॉर्म Lauri en he.
Manipur ki ahanba 24/7 cab service oriba lamjingba cab service na miyang ki seba da leijari. Apamba service khanbiyu economic rate ₹15 per kilometer, standard rate ₹25 per kilometer, luxury rate ₹55 per kilometer with base fare of ₹40. Manipur ki district singi maruoina Senapati, Ukhrul, Churchanpur, Kakching, More, Chandela chingba sing चटनबगिसु अताबा ममलदा बुक तौबिबा यारगनी मणिपुर की मपान की लमसिंग हाइबदी गुवाहाटी शिलोंग डिमापुर सिलचर न चिंबा सिंग चटनबगिसु बुक तौबियु लोइनना लुहोंगबा अमदी अतोपा थबक थौरम के दमक्तसु अखनबा डिस्काउंट पिजरी हेना कुप्पा मरो की दमक कांटेक्ट तौबियु अखोगी कांटेक्ट नंबर 1800102795 Natraga 8794613154. Aikogi website www.lamjingbacafe.com. Manipur State Transport MST na ahongba nungaiba amasung arapa mafam kayada matam chana yohonduna Manipur gi praja miyamda inter district bus service haudokrabagi makha tarakpa oina lakliba June gi tarik 5 dagi Imphal to Ziribam bus service haudokcharagani ahongba nungaiba amasung matam chana yohnabagi pandamda changselakliba MST gi bus service asibu fangnaba praja miyamda advance booking gi khudongchaba amasu pizari masigi damak adomgi apamba seat soidana fangnanaba mangzaunana miyamna MST office moirangkhomda lakpiduna ticket reservation tawbiho makhatana MST na shuti holiday numita bus hiring tawbagi khudongchaba amasu thamjari akupa marogi damak phone number 9774196710 asida khangbiba yagani break ki matung na makha taba pau pizari Laingak na government school sing sakhat na nabakan na hot na rabasu hot na pham thok pa mapam sing da miyeng changba wat pag me mi chaw ne tari laingak ki sotha na lairi ba school kaya ge manung da Sangdong primary school su ama oihori hiramasigi matang da Tom TV ge akhan na ba paudam ama Kumbi Sandong da leba Kumbi Sandong upper primary school laingak ki thogjal ngai ba khak yadavana lamdam sigi hagulak liba angang singbu lairik tamhandaba yade haina school gi headmaster na akhanaba khongthang sing lokhot hori adubu laingak na midyeng changbidrabasu laingak ki school oibana laingak ki credit lofam di oihori maram asina manipur laingak na school asida akhanaba midyeng changbagi tangai fadaba leihori school asida angang sahum yangkhai hena mahi masin tamle adubu thong thongnau yaudaba flooring tawdaba upulda khumit thumba haibadu yauba classroom ayambada angang sing lairik tamhori primary school amagi laifam thokpa oja masing leite hanadagi watuna lakpana handakta nauna oja mari tharkhrabasu oja masing adumak wat hori awatpa oja mention bahona bada manipur lengak ngaiduna leiba yadabana school asigi headmaster KH Indra Kumar National Teachers Awardina masagi lanai shenpam putoktuna lanai oja nektuna angang singbu lairik tambi hori RTE gi makhada angang singi fampham thokpa facility khunimak phanghanba amadi midday meal gi matangda akhanaba khutong chaba piba yaba school oihori leita lairaba imungi angang masing yambana school sang naina kar u yadaba amadi school drop out ta angang masing yam silakpana angang sing mangdana bahaiduna headmaster asina sel lawdana boarding amasu salai hori maduda free da coaching taunaba oja ani amadi cook warden ani lanai shel putoktuna ne hori angang singbu lengak na khangbidrabasu mathoni khana angang singbu free and compulsory education haibadu mai paknaba thongdang lahori amaromda asigumbai school sing thiduna lengak na akhanaba thorang lakholabadi manipurda government school sing nauna hingalaktuna private school gum phagalaklabadi sel tingna karigi private school singda angang sing thana rugani haibasu miyamgi kholaw oihori Hiramasida school asigi headmaster KH Indra Kumar Singh na phongdokhibada school asigi mahiroi sing asi private school dagi tadanaba kanna honari Lairikta natana extracurricular activities kaya su senggatnaba honari private school ga competition tawbada thoina noptanaba thengnaba ngamnanabagi tonga competition mayam ama daina makoi si yaholli excursion gumbada purkanda nungaina makoida video camera na sanga purkanda makoida talent han da makoi si jagoi isai natragana makoi haijabi singjabi adugumba mayam si su akoina talent han of the student gaina torkan School drop out laitanava free the boarding hangduna lairba imungi angang khudimak soidana lairik tamna bahonari school gi building matik sadaba thong thongnau yaudriba floor uful thokliba midday meal sang naina phangdriba kyasida lainga ke akhanaba minyeng sanghaningi haiki
classroom gi facilities ya dugi mati khudong cha de hoji classroom flooring tawdaba thong thonau pandaba adugumba school da koi ji class leitabadi class tawri hoji slow learner me apsi kadoge bu makhoji class kitang charpaga drop out torgal loina tokpa aduna masi kannana bagi wakhalonda makanda sumaina boarding si salai bane masi thamisa angang nifu mari manga tani hoji angang chama hena sani hena koi sida pulak pu thamba yai sigi posi sarkar mateng pangbiragadi yangbiragadi hena mai pakani habagi agi asetpa thajaba leijing sigi khudong chadaba se oda sing khudong chadaba se masi ju kitang kon binaba sarkar gi magida pungning chingchinjari leijari basi kumbi sandong upper primary school lani RT gi makhada sarkar gi thangam thokpa facility khutiba school asida suna phangdri school gi headmaster na sahi kaya gi mamang dagi oja se local gi oja sing hire tawduna ma gi pocket money na puthole hairaga school se run tawduna lagli ma school ase gi flooring matik chana tawde iful thangi thongno ningthina leitaba asigum government gi school asida manipur government na akamna miyang changbidana waliba awat pasing mention biragadi hawliba satra singa sigi damokta hena khutong cha phangani asigum school ase thiraga manipur lengana changbiragadi mateng pangbiragadi manipur da government gi school hilna bagi achogum baram am oigani miyam mot phongdoragli widrom rome sing tom tv bisnupur pawi Imphal East District ki Lamlai Kendra gi manung chanba Huidrom Village ta matam kaya dagi phibam sadana lairakhrabi mimanadrabi manda amadi apokpi pikpi chahigi paw media da sandorakraba matung ngasi Chief Minister N Biren gi manau nupa N Rajendro Imphal East ki DC Rangita Bali Waikhom amadi Pungdongbam GP gi Pradhan I Prem Yum ama sabiduna ngasi mama macha da khusin nakhibaga loinena CM High Stick Card Pension oina thagi lupa lising amaga chamnga amadi lenga ki yaifa thaurang kayagi kanaba phanghankhre ngasi pangthokiba thoram aduga mari leinana social worker N Rajendrona Manipur gi manung hanjinba mafam singda leiriba awa ana taraba kayagi wari mediana thijinduna lengakta khanghalakpana mateng asi pangbangambani mediana yaudrabasu laikai laikai da leiriba sotharaba miyoi sing asibu khul amadi laikai miyamna mari leinaba authorities singa tanabiduna lengaktagi mateng lobiyu haiki adagi akoi district sigi incharge oine leiba DC na su adagi local MLA na su loina ubungam da ai area sin chaubni na aduga akoi locality sing na su hek haiba da laga akoi da kitang hangoi ba khogoi ba leiba mayam do media sing sina maru oina madugi por amakak chaubo rol amakak lobi ra kanda akoi manipur mayam da aduga leiriba manipur lengak sida direct honmang ngam se sigi dang tai media gi sina maru oina to akoi gi ISTV, Tom TV, Impact TV. We live on the PB base. Masih kita untuk ihani ngai lekten media sing waham ada thak pongdok sari. Yang nungai base hujik se makoi ini se akoi pension period tha magi lising am samnga lising sunga ka sagre pension account sangkrab ne tha ani ong gi sangkrab ni. Adagi makoi ini lain kal akoi gi sim ni sargi haksel gi kar mal palaga ni gi ma akoi kusin agre plus ngasi yum siga. Simaina akoina tobungam jari si kaino kana media sing ma pal haiba tare hujik pawbu da akoi media sing na puthorok pada akoina isana chala tobuse plus 50 plus hengre ko sigi dang tai media sing haini ngai lekten thagali adu sidai si aina miam da appeal am khak tongning madi karino har kana leiriba loken gi akoi club sing mera paibi sing NGO mayam leiden laikai desu media yawrga su makoina su toba local emeda chala kanda parhana chala kanda natraga se akoi onam sing miam ngi numit haibam su leiri sida su chala kanda marik chumbari pose pibiragadi amuke hena koina uda khangdaba leiba mayam laikai da leiba laikai gi local nadi khangba representative nadi media na su yoksan ngamdaba koina ju yoksan ngamdaba sigum siga kitang puthoraga direct di sida la abawda yabagi pot ngasi di khutong saba leiba se simtanga ai media gi through da mayam mateng pangbiragadi athu matam da sigumba kana lejedraba awana tarba singsigi mateng panguse hedon ngamgadra na khanjai Indo-Myanmar border town Moreda Daina Computer Center Imphal gi proprietor Daina Ngaksepamna
PMKBY asigi makada lairiba tongan tongan scheme kaya gi training center ama more da hangdokpaga mari lainana khanna neinaba mifam ama ngasi more police ki IB conference hall da pangthokre mifam aduda more police ki SDPO Binoy Chongtham more SDO DSP Thomas Thokchom amadi more da punna laiminariba tongan tongan ba jati kaya gi public leaders sing saruk yakhi mifam aduda proprietor Daina Ngasepamna PMKVY gi makada lairiba scheme sing asigi skill development oina computer hardware mobile repairing handloom weaving amadi atai atoppa kaya ama scheme asida yauri masina training tawbada kanaba kaya ama supiragani masida more lamdam asida lairiba tongan tongan ba naha kaya amadi training asina tung koina kanaba pibada natana masagi oiba thabak kaya amasu puthokpada mai pakpa ama oigani haiki loinana training center hangba yaba mafam ama bibinaba CSO singi pukning singsinki Sangai Higher Secondary School gi tarataret suba kumon thauramga mari lainana chahi asigi oina pangthokhiba class 10 amasung 12 farkhyada mark wangna phanglaktuna mai pakraba mahairoi sing okre ngasi Imphal East ki Chumbrai thongda leiba school asigi auditorium da pangthokhiba mahairoi sing okpagi thoram aduda kosem na loba class 12 farkhyada commerce stream da ahanba position tarakhraba gurumayum Roberto amadi ahum suba position tarakkhrabi yengkhom babina chanuda sel oina lupa lising yangkhai amadi lising kun piduna pukning thaugatkhi PN Regional Institute of Skill Development gi mityeng makada basic IT certification course ama ngasi akam pata leiba Ideal Girls College ta hangdokre thoram aduda Directorate of University and Higher Education gi Joint Director L Iboyaima Ideal Girls College ki Principal Dr. TS Binarani PN Regional Institute of Skill Development gi Managing Director Wangkhairakpam Sriman amadi Directorate of University and Higher Education gi OSD P Santi Kumar na athoiba lengberak pasing oina saruk yakhi Chief guest ki oiba warol piraduna Joint Director L Iboyaimana ngasi hangdokliba course asina mahiroi singda kanaba kaya pibangam nagani haiki North East Film Award singi marakta yamna lemjaningai ama oiriba Prek Cine Award ki thauram haukiba June ani amadi ahumda Assam gi Nagaon da leiba Nagaon Nehru Wali Stadium da pangthokre Mamang sahi lising ni tara ni panda puthokiba regional film puna nifuni pana tongan tongan bakang lupta sangdam naba aduda saruk yakhi thoram aduda maming leiraba Assam gi Mamiroi Renu Devi na Lifetime Achievement Award khusinakhi mahakna lising amaga samapan marfu mapanda Kolahal lising amaga samapan marfu mathoida Anirban amadi lising aniga tara taretta Othelona Chingba maming chatkiba film sing the saktam langki the village rockstar lamjing lamtakkiba director Rima Das da akhanaba award ama oiriba the global icon gi mana piduna ikai khumnaki AM Television Private Limited ki chairman Sanjeev Narayan na award ki thoram asi sahi khudingi North East ki film industry sing asi amatta oina punsinduna hena afaba film sing puthoknabagi pandamda sinbani haiki The mixture of the languages, religions of the Northeast can stay united together. So this time also we have almost 4 movies from Manipur coming, 4 from Meghalaya coming, 2 from Sikkim coming. So a lot of movies in the regional markets have started making now, and we want more and more people to make good movies and come and join in our competition. And we all have come here in Nagaon. So this time since Park Cine Awards is happening in Nagaon. So we all are again very excited, and the whole of Assamese film industry have come here and they've joined, they're performing today. Some few of the Bollywood artists are also coming. So today is the gala night, and I think today this evening will rock for sure, and we want all the support of Nagaon people. We used to do with Cine Award. This year we have tried to incorporate a lot of changes, and this time we have a theme
our theme is Brahmaputra, and the reason why we chose this theme was, Brahmaputra as a river unites the seven sisters, the entire northeast as one. We all live by the banks of Brahmaputra, kind of. We've all, set up our settlements around it, and it connects us as communities, as tribes. So we thought there is no better way to, have a theme, because Praxine Award also earlier it was only for Assamese industry, and now we have incorporated the entire Northeast film industry. I think it's a great platform for all the film industry, means the film of Northeast actually. It's included all the other parts of Northeast. So it's a great initiative that it has included all the parts of this our area. So I think it's a really a prestigious platform for all the film lovers to come here and to perform here. And day by day, it's the increasing trend of these films joining in competition, especially in competition section. It's a great thing for all of us. Poirai Leimarol Maira Paibi Apunba Manipur, All Manipur Women Voluntary Association Amaoba, Maira Paibi Welfare Association Kanglaipak Memwakna, All Andro Youth Front Amadi All Andro Maira Paibi Association Galoinana, Malem gi Aying Asagi Kal Kaitarakliba Asidagi, Karadang Oirabasu Kanjanabagi Pandamda, Androgi Panam Ningtho, Kangzaibungda Uchara Kaya Thakre. Haukiba me kunipanda pangthokiba Maira Paibi Nimitagi Hauduna, Nambolgi Irengbam Kulda Uchara Chani Hena Thakraba Matung, Ngasi Androgi Panam Ningtho Kangzaibungda Makatana, Ing Tappa Tangdu Laitaba Lamdam Ama Ohenabagidamak Uchara Sing Asi, Thabani Haina, Poirai Leimarol Maira Paibi Apunba, Manipurgi President Longzam Memchobi na Fongdorakli. Mahakna Makatara Duna, Aying Asagi Kal Kaitarakliba Asidagi, Kananaba Mipum Kodimagna Amato Oina, Taudang Lomina Bachangi Haiki. Androgi Sassing Nangasi, Tawai Yauna, Nasi Palam, Nintau Garden, Asida Uzara, Mating Pang, was Sigidam and the other Libidi by Takodimapu, Lateriba Quina, Kaikunaba, Usari, Luinana, Matunda, Asigumba, Malemgi Ainga Sakan Baza, Androgi Sassing to Saruk Yabina, so Haizeri, have a pumse, Sassing him a pump to Tamzeri. Wakada Cultural University Sabada Ayaba Piba Haina, Maikai Adomgi Tongan Club Teretki, Apunba Mipam Amana Warep Lokre. Hiram Sigi Matangda, Ngarang Naharup, Makapat, Kongji Lekai Community Hall the Miamgi Mipam Ama, Pangtoki, YOC, Makapat, NLN Awang Lekai, LOC, Mayai Lekai, NYMDA, Mayai Lekai, PYDA, Pangong Tong, Makong, LYWO, Pangong, Laitambi, Amadi KYC, Kainona, Punna, Sinduna, Pangtokiba Mipam Aduda Lamdamdugi Ahal Sing KSIs, Maipak A, Sanas, Jauba, O, Gaura Sing Yauna, Masak Naiba Mioy Kiana Saruk Yaki. Lamdam Adugi, Maira Paibi Yauna Mioy Kiana Saruk Yaki, ba Mipam Aduda, Tongan Warep Ahum Lauki, Warep Sing Adudi, Cultural University Sabagi Matangda, Sayed Eriba Wapam Sing, Loisina Bagidamag, Yelak Liba, Kangbuga, Club Sigi Mihut Singa, Atuba Matam the Paminaduna, Waroisin Purakna Bahotna Minaba, Apunba Closing Club Ngakpigani, Apunba Club Sigi Mihut Sing Yauba, Apunba Coordinating Body Ama, Semba Amadi, Mifamna, Kupna Kanaraba Matungda, Club Sigi Apunba Cultural University Sabada Ayaba Piba Amadi, Mataki Wapam Sing Asi, Miam the Kanganba Haiba Warep Lauki, Pangtok Liba Mipam Asigi Matang the YOC, Makapatki ex Secretary Oiramba, Taudam Megasandrana, Haikibada, Wakagi Prajasing Yauna, Mapamduda Cultural University, Ama Sananabu Urep Uyung Tamduna, Sananaba Taurang Taurabani, Adubu, Hauzikta Yelakpa Asimak Yamna Laibak Tibani, Forest Department Dagi, Pangba Record Kim. Rekorta Mafamasi Reserve Forest Area ni Haiba Mayak Sing na Yauri. Kendra Asigi Amadi Imphal Iski Oina Chaktok Saningai Oiraba University Asi Lehuna Bahot na Minasi Haiki. University Asi Akoi Hariba Zaga Imphal East Asida Sahanba Loina Nawaka Club na Hariba Zaga Asida Yetpi Rivasi Mayamgi Khalaga Tungi Khalaga Hariba Zaga Asi Yetpi Dharma Hajaba in Akoi Warefil Ogotori. Theatre Mirror Amadi Manipur State Sumang Lela Council gi Lupa Pudong Bachahigi
Chahiga mari lainana tha ama chupna theater training ama June mapandagi pangthoklagani haina Padma Shri awardee Warepanavana phongdokre ngasi iboyama sumang lila sanglenda pangthokhiba paugi mifam amada mahakna makha taraduna training asida art makhal khudingmak konsingani training asida kanglupki khenaba thamdana mipung khudingmak saruk yaba yagani training asida saruk yaningba singne admission fee lupa chahum amadi passport photo aniga loinana June mapangi mamangda thajilakpa yagani art pu pamjaba amadi tampham leitabagi awaba kaya mayoknariba asigi yenglaga training program asi pangthokpani haiki अखोई आर्ट से कंदब यादे अखोई कल्चर अखोई निंजरीब मरेबांगनी पेट्रोटिज्म योखतब यादे नेशनलिज्म की आइडिया से पोंदब यादे हाइबगी अदुगुम मनुंगदे याम लेगरे आई हाइजररो पुमनमकी सुचिनजरबदा मणिपुरी कल्चर खंगबिगी हाइरदी अखोई मोरांग पर्व खंगदबनी मणिपुर की कुमई खंगे हाइब तारबोइदी सुमांगली लागी मनुंगदे यावरिबा मोरांग पर्व ट्रेडिशन योखतकदबनी मधुतदा भारत की मनुंगदे लेरिबा मागी मागी फुरुप सिंगी लेजरिबा मागी स्टेट की लेजरिबा तोंगान तोंगानबा ट्रेडिशनल आर्ट फॉर्म सिंग भवाईबु ओइरो नौतंगीबु ओइरो तमाशाबु ओइरो भानबु ओइरो रामलीलाबु ओइरो कथकलीबु ओइरो एंड सो ऑन मयाम से मसिग लंबा तवदा मणिपुर थिएटर सुमांगलीला की मनुंगदे यावरिबा मोरांग पर्व असितना मखोइगा अखोइगा सयेंग थैनरपा पांबोंगानरपा मतमदा अखोइना यामना माइ पाकना सरुक याबा ngamgani Paugi mifam aduda saruk yakiba training asigi camp director Saugrakpam Hemantana training asida mamang thakta tawkhiba singdagi hena chauna pangthokpa pami amadi integrity oiba training program ama oihaningi haiki Siam nungai ridi akoina Manipur theater to haibisi da theater ki matang hi rokma da performing art ki matang hi rokma da akoi kanglup jar khai ba dona ana da leina ko akoi gi singi sinau sing woita ju adagi di tamda taba minority sinau sing woita ga ju ekta lila to bai khudong chaba phangdo su dum leye ba ko adu akoi training sida di compulsory singi sinau sing horkani muslim sinau sing horkani ada training sagi hawr kan da ton ba basak nai ba sing oi ba su yaure aduna sina asoba integrity gi training am su oi se amuka hana break amatanga lauzari IPS, the Imphal Public Higher Secondary School, Kanchipur, near Manipur University First Gate. Admission opens for class 11, both arts and science. Some highlights of the school: scholarship for meritorious students, strict discipline, separate hostels for boys and girls, gymnasium and fitness centers, guest professors and lecturers, smart classrooms, special concession for handicapped, OBC, ST and SCs, orphans, art and theatre, free education, free admission, separate study rooms for brilliant students, maximum first divisioners, letter mark holders, subject toppers, inspire awardees in the higher secondary examinations, direct admission for the wards of strict parents. IPS, top choice for your child career. Heritage Convent, Oripok Bachuspati Laikai and Naramthong Kolem Laikai, Imphal. HSLCE 2019 at a glance. Congratulations, a school where winning is the habit. Superstars of Heritage gets a cash prize of rupees 1 lakh each. Arena Wycombe, daughter of Wycombe Wilson Singh, 15th position, 92%. Total mark 552. Selina Laishram, daughter of L. Surchandra Singh, 20th position, 91.17%. Total mark 547. Sanjainbam Eric, son of Sanjainbam Nauba Singh, 22nd position, 90.83%. Total mark 545. Trailblazers gets a laptop each. Elangbam Lingjen Leibi, daughter of E. Naubi Singh, total mark 540, 90%. Henry Nauram, son of N. Nandeshore, total mark 530, 88.33%. Leo Tauchom, son of T.H. Romeo, total mark 527, 87.83%. K.H. Rohit Singh, son of K.H. Rameswar Singh, total mark 522, 87%. S. Veronica, daughter of S. Dhanachandra, total mark 516, 86%. R.K. Lamchin B, daughter of R.K. Joy Chandra, total mark 514, 85.67%. S. Debyarani Chanu, daughter of S. Biramangol Singh, total mark 511, 85.17%. And Narmada Devi, daughter of N. Thoiba Singh, total mark 511, 85.17%. Felicitation on 25th of May, Saturday at Haurang
Thabal Heritage Campus number 3 opposite Haurong Police Station, Imphal West. Leizare adongidamak Salai Mart Home Delivery Service. Numit khudingi sizinaba household item, FMCG, grocery item, fruits, vegetables, fish, amadi chicken, school, college singi canteen, institutional amadi, hospital canteen supply. Masida sunatana, isagi usop, taksa hizanaba, function, program amadi, taksangi seva pambiriba singna, grocery item, yumda leina order tawiba yagani. Cash amadi card ki payment tawiba yagani. Order tawiba matanda lupa changwa dagi tadana tawiyu. Akupa marol gidamak pizza number asida call tawiro. Asian Girls Academy class 11 Science tamnana bagi admission form thajare. School sida qualified oiraba mani mapung phana train turbo oza singna takpi tambiri. Mapung phana same sarba kusukulai folam suna thamlaba laboratory sing. Sang naina weekly the monthly test pangthokli. Subject khuding mapan gi expert na counseling piri. Ngi mangal pibuga loinana fajaba moral character tambiduna lamdam sida nupi singi tha wakhal hanamgi pandam na linkaliba Asian Girls Academy Sagolban NC Road Bijoy Govinda mamang lekai. Nauka Hearing Aid Center Kumja listing Chapan Marifum Dodi Honachai Kuntramanga Hena Notice India Ahan Hearing Aid Clinic Moine Leklaba Nauka Gi Imphal Center Mahangjare Tigi the phone Konjel Loinana Nil Kongum from the Tabangam the Awab Mayok Nadibana Al Kudimak Wabi Rogano Nauka Hearing Aid Clinic Nasimak Lension Directuna completely invisible water resistant amadi rechargeable Loidaba digital hearing aid Hapiu Tabangam Pangalwana Badomi Kangachana Singles Powers Tambio I could lay from the Nagamapal Main Road Paway Sangam Lekai near Community Hall. Mobile number na 6000954159. Langsing Biraksi Yaisna pre-owned cars. Government ki registration fanglaba amasong ningthina certified tauraba makhal machugi four-wheeler sing fongbigani. Yengbisi adongi apamba gari adomsu line car tongba yaragani. Gariga mamalga chanana fongbigani. Yaisna pre-owned car sangangai opposite to airport. Mobile number 82590 Break ki matungda taram nokchere madi makhata pa pausing pizari. Lagliba pung kunmari asida Assam amadi Meghalaya da nonglei nuksit ka loinana akan ba nong churaba yai haina Indian Meteorological Department hai rakre. Nonglei nuksit adu pung de kilometer kuntra dagina nifu fauba kan ba yai amaromda Nagaland, Manipur, Mizoram amasung Tripura gi mafam kharada akan ba mong da nong churaba yai haina su hairi. Panbaya bade handak da cyclone Fani lakhiba matam dasu Assam amadi Meghalaya da yum kai kaya atek akai nang khiba lairabani. Kumsi higi nong likna tabagi khudong chadaba yenglagadi tarakadawriba nong asina mahi marong singda kanaba amadi oiragani haina akhang ahi singna fongdorakli. Arunachal Pradesh ke cabinet na Khonsa West ke MLA Triong Avo amadi atopa miyoi tarabu hat khibagi thodok National Investigation Agency da sinana bawarep lawkhre Itanagar da pangthokhiba cabinet ki ahanba mifamda Chief Minister Pema Khanduna luchingba anauba government thodok adubu yamna kana yaningdaba fongdokhi. Council of Ministers na amatta oina mihat adubu akaknaba matam amagi manungda thizinbagi thabak loisilaga athuba matamda achumba adu puthoknaba hotnaba haina yanakhi. Cabinet aduna laikhidraba singi imung manungi miyoi singda ex gracia oina lupa lakh kun aduga government ki thabak amamam pinaba warep nakhi. Wana Saba Handicraft ki pothok sing ningthina yonpham pinenaba pandamda Tripura Bamboo Mission na National Center for Design and Product Development ga khusam nana sabminanaba memorandum ama khudyak pinakre. MOU adu Agartala gi Lichu Baganda Laiba Bamboo and Can Development Institute ta pangthokhiba Khusa haiba singda khuchu khutlai certificate sing yenthokpagi thoram amada khudyak pinakhibani. Thoram aduda wangang laduna Tripura gi Chief Minister Biplab Kumar Dev na Tripura government na listing ani kunithoi phawbada lam hectare listing taramari pak chauna wa thabagi thabak paikhatna na warep lawkhre loina na thabak oina paikhatna basu hawkhre haina fongdokhi. State adugdagi thokpa wagi pothok sing asi ningthina yonduna sel thungi phibam phagat hanana wakhallonda tender tawduna marketing consultant thamgadawri haina su mahakna makha takhi. Ngasi phongkhiba pause singi maroiba pausing amuktang punna khangminasi. Lamjingba Times.
Churachandpur town da thakna basing phangdabage MHR sina report kaukre. NE gi hypersensitive airport sing da body scanner lehna vakhangan kre. CAB parliament da pass ta hungane Amit Shah. Sangai Express. Churachandpur gi miyam thakna basing yam na wari. North East ki yaw na airport marifu marida body scanner thamlagane. Amit Shah na awang nongpok ZNK da marway na lagduna hana kup na yengadawri. UNC na yaning da phongdok kre. Huye Lan Pao. Position holder makwang mamaheroy mamal tangba lalonpot oirakle. Metric da position lawrakiba isabu lupa lakh 3 pirage haiduna leiba lakhi. Principal Indrani. Pripak Progi mapansuba progressive day pak sana pangthokre. Exam da makwang na fangle haiduna laithokpa yade. Tungda hena mai pak na bahonagadabani. Karam Siam. Naharol gi thogdang. Lishingani kungi Mars Pawgada North East yauna airport marifu marida body scanner season aduna passenger sing check tauragani. Sarkar gi school mapu pandabaga chap manare. School kuntrataruk nil chatkiba sarkar gi asoy bani NPTF. Mingjal sel kamtheng no wangli basi numit mangani gi manungda miyamna asumba wakhairol ama logbiyo Mawis. Commission na ising pangdabagi report kaukre. Ariel Mime na ngasigi na Harold Singh masamu pa na tambada asawa mateng oiragani. Why Kemsan? Sana Layva. Kunggangi Mapaw. Lengak na midyang sang bagi mami amata tahogdre. Awang kulda Layva lengak ki primary school gi Ozasing lem na talapsare. Masini ay koy gi Manipur. Gari dagi lambi da tahog ba Laybak na miyam da kudong sa da ba mayok na hale. ECL Express. Tika nungay na va school sa si pangthok pa oirabadi kanaroy. Politics tawbadagi education lekha tarak mani vacation. Kunagi amor pasing sengdok pada local club singi thogdang sauna lay Karam Siam. India gi khwaidagi nong tagan ba mafam ama 0mm da layri. School da bom langsin basum de khangi. School bu kaithel lukmai onthok pasu yaroy Mawis. Iraiba. Lengak na water reservoir cam room semgalabasu miyam da abhaba ising phangan ba gamandre. Education sector transparent oidre. Mahiroi sing pass to bangam kidaba lengak na thogdang logudabani. Miyam na paula na sandok pa lepiyo Robert. Aroy bada maroy ba pau amuk hana pizari. Thang tabu malem gi miyam da masak tak na nabahot na bada laingak na ahen ba miyang sanglagani haina Chief Minister and Biren Hai Kre. Apun ba senpham lupa crore tara humdoi changna sagadawriba Imphal Railway Project kumja lisingani kunithoi da mapung phana loisinna ba pandam thamli. Amadi lamdam asida fangliba orchid makhal changa romgi manungda makhal tara mangadi medicinal value leiba miyoi bada kanaba bigadaba machak sing oiri. Hauzikiti Times of Manipur ne pizaba nungthilgi pau matang sa loisinjare ahen ba pau galoina na nimidang pung mapal da muk phangbigani.